ꯂꯩꯇꯄꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯋꯥꯔꯜꯗ ꯑꯗꯨꯅ ꯍꯣꯠꯅꯁꯦ ꯉꯝꯀꯅꯤ ꯄꯥꯟꯗꯝ ꯐꯪꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯤ ꯄꯥꯟꯗꯝ ꯐꯪꯅꯕꯅꯤꯅꯦ ꯊꯧꯔꯥꯡꯁꯦ ꯈꯪꯉꯣꯏꯗ ꯃꯩꯇꯩ ꯅꯠꯇꯦ ꯅꯣꯡꯃꯩ ꯄꯥꯎꯝ ꯑꯃꯠꯇ ꯋꯥꯠꯂꯣꯏꯗ ꯆꯥꯅꯕꯁꯨ ꯋꯥꯠꯂꯣꯏꯌꯦ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯅꯥꯔꯣꯟꯗ ꯆꯪꯁꯤꯜꯂꯛꯏꯕ ꯃꯤꯇꯣꯞ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯃꯁꯤꯡꯗꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯑꯝꯃꯤ ꯁꯤ ꯐꯥꯎꯕꯗ ꯃꯤꯇꯣꯞ ꯇꯥꯟꯊꯣꯛꯈꯤꯁꯤ ꯍꯥꯏꯕꯗ ꯌꯥꯅꯤꯡꯗ꯭ꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯁꯦ ꯃꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗ꯭ꯔꯤꯁꯦ ꯁꯔ ꯃꯤꯇꯣꯞ ꯇꯥꯟꯊꯣꯛꯁꯤ ꯍꯥꯏꯕꯗ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯥꯟꯁꯤ ꯇꯧꯒꯗꯕ ꯑꯣꯏꯔꯗꯤꯀꯣ ꯅꯈꯣꯏꯗꯅꯦ ꯄꯥꯎꯁꯤ ꯄꯤꯔꯛꯀꯦꯀꯣ ꯐꯔꯦ ꯐꯔꯦ ꯊꯝꯃꯣ ꯑꯩ ꯄꯥꯎ ꯄꯤꯔꯛꯀꯦꯀꯣ ꯊꯝꯃꯦ ꯑꯩꯈꯣꯏꯅ ꯁꯥꯎꯅꯤꯡꯉꯤꯕꯅꯤ ꯍꯥꯏꯗꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯈꯨꯠ ꯊꯥꯔꯣꯏꯗꯕꯅꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯄꯨꯝꯅꯃꯛꯁꯦ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ ꯗꯗꯥ ꯐꯤꯁꯦ ꯑꯩꯃꯛꯅꯤ ꯈꯜꯂꯒ ꯊꯝꯕꯤꯌꯨꯀꯣ ꯗꯗꯥ ꯏꯆꯜꯒꯤ ꯈꯨꯗꯣꯜ ꯑꯁꯦ ꯅꯕꯨꯡꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯅꯤ ꯄꯤꯔꯕꯅꯤꯅ ꯂꯧꯔꯒꯦꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯇꯤꯟꯅꯁꯦ ꯏꯅꯝꯃ ꯂꯤꯟꯆꯨꯁꯦ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯕꯅꯦ ꯃꯥꯅ ꯁꯦꯡꯕꯒꯨꯝ ꯑꯩꯁꯨ ꯊꯃꯣꯏ ꯁꯦꯡꯕꯅꯦ ꯕꯨꯕꯣꯛ ꯅꯥꯕ ꯐꯠꯇꯕ ꯌꯥꯗꯕꯅꯦꯕ ꯏꯁꯨ ꯊꯣꯏꯕꯤ